Houjik Junior High School se Junior High School ground da one classroom se sabiba Junior High School se ran TOURAGA leiba ai isa tami banina ai isa tam banina school se mutaba sokar pe school amai bedu gardel singa committee management ki convener aiga committee me amga ojaga ama toina koi makha tala sat thajarga leige Khurai MLA na Houjik thoiba Erang Asi ama toina janaraga Houjik Junior High School se TOURAGA makha tan LEIHANBIYU ai mukong Junior High School gi management committee ma lei management committee adugi convener isa mang oi aina school management committee gi convener aina ore ibisi Khurai makongda school ahum lei school ahum si Khurai makong Gandhi Memorial School haiba ma Gandhi Memorial sina songi pangan gi side lom de leiba adu Khurai makong primary school Khurai makong Junior High School haiba school ani sina maitei rongi side de leibani adu school ahum si Khurai makong Gandhi Memorial School primary school haiba siga Khurai makong primary school haiba siga Junior High School jiga amma to oina ponsalaga Junior Khurai makong Junior High School sida amma to oina leihrabane ba adu lei fawsi adu mai convener isa man oijerai adda Houjik classroom ani thugai khre haibigi aina media da Facebook ta paw ma phangeba Khurai gi MLA thugai ki haibigi adugi paw dugi matang ai mari sunna convener number oina school dugi management committee gi convener ama oina ai senga haijage school ani se Khurai makong Junior High School ni ground da school sigi maming da thokpa order ni adu order Junior High School gi ground ji school ji sagi to matamda moigi jiki friends club haiba club sigi mioi amadi laikai dugi mara paibina haiba Junior High School ground ji school sabe ya roi na thinga pi bani adra khoina kari mari bi thingi bano haiba matamda ya roi school sta sabe ya roi na haire haiba de gi oja headmaster siga convener aiga wa khannare somom de so club ka friends club ka mara paibina thingi hairaba adigi somom de so Khurai MLA na Junior High School ground da saw haibigi atin mama leirabani na de Khurai MLA amatang unasi haidana school gi management committee gi member ka adigi convener isamaka Khurai MLA unaba MLA gi mayu masamakta ai chatli sapa matamda Khurai MLA na haire unajare adra Khurai MLA na haire ma marik sumna convener engonda takpira I Khurai MLA na school classroom ani saw haibi order se Khurai makong Junior High School da thopo order ni adu de Khurai makong Junior High School gi ground adu mak sabiyu ona taina bada sabiganu adu photo noina lana sanamba taragadi hayeng unda kai bal lakhiba jai haibasi Khurai MLA na school adu ge management committee gi member amadi convener ai samakta ani rak homlak sabota masi wajat tam hairai adu ain halaba matungda ai school gi headmaster ga aiga paw paw dok pajing tawga tana basida sigi makha tarakpada moi friends club ki angang singsiga convener ai samak yauraga oja headmaster ga haiba school gi la pax te meeting taw matamda oja headmaster na haire ingonda noi club ki angang sing noi so MLA unaba salo aduga janaba puragi school ja ko ai changai tawrage Houjik class tawdabadi yadabanina school di mangba jaroi angang chata tami bani aduna noi janaba porwai kan janaroi MLA da khoi haijobi mathok ta de haijaroi haibigi mawangda friends club ki angang singsida mo agalai aduda aina mogi wadu taba matam da nungai tadana ai Khurai MLA unaga satkan ai dai committee member porwai na Khurai MLA sigi mai direct tamda salaga MLA mo unai adra MLA masada aina convener am oina aina haijai sar samai tawdana Houjik friends club ki angang singsina Houjik Junior High School ki ground se moi oi ge haibigi wada ngangi school thamning da bi wada ngangi adudi Khurai MLA na Junior High School da saw haina haibado ikoi sajage mafam do Khurai MLA amatang Junior High School ground sa kumbiraga amatang mafam do BBU in aina convener ma oina aina hairu matamda MLA masana la aga Junior High School gi ground sita MLA masal la aga la ko matamda isa convener jaure o jahil master masamak jaure aduga friends club ki mioi chim ani jaure ga koi Junior High School ground do wari sanai sanaba matamda
oza headmaster sina hoigi Khurai MLA da hangat laga hai sarna sabiyu hai mafam du japiramu aina saba matam di moi friends club ya angang sing chen thingi mara pa bi chen thingi adun ai khut thaba ngamde hai kanda Khurai MLA na friends club ki mioi sigi mamang amadi convener isama ki mamang da amadi oza headmaster ki mamang da laikai miyam tilli adugi mamang da Khurai MLA Sosindro lai sang themna masa mang na sigi jaga sida sao haina ma jatlami Khurai MLA na sida saro somda mamang olu somda sao do school si aina matam pun mapai insan gani school lupadi zaro hai bombe thamamaga thamami adra karina oza headmaster ga convener isa gan hai oza sa Khurai MLA da adu moi club angang sing jina kan gumba hayeng akai toi tar kota di kamai to buno Khurai MLA da ngoma tamda kari gumba no school ji saba matamda noida ayat pipire ba chim pipire mi sungdi maming mata iraga pira u haidana oza headmaster sida hairami duga oza ma oiringaida oza headmaster ma oiringaida school ji pubiringaida asum badi kitang tawiramu ora tayi ma ba thabukti tawirangu nai basi Khurai MLA na headmaster da hairami ba numisida aduga amukasu koi Khurai MLA si oza headmaster ne convener isamak ne adegi committee gi mioi amane oza school gi oza puriba oza tone ekoi mari si oza headmaster gi garida honorable MLA una basani honorable gi MLA gi mayumda adra Khurai MLA si mayumda lairamde kongpan singa mamlai kai de lei hai pau phangwade koi kongpan singa mamlai kai da koi headmaster ko na gari de tonga salaga kongpan tamna Khurai MLA honorable MLA lai sang den Sosindro si una jai aduda MLA mak na rai na hoina la na school sagi hai bada aina jaw hai bada ai jaba ngamoi ujik jik thoi bu order se junior high school order thokpani Khurai kul mahung school ahum lai school ahum se school lamade loina ponjal labani school ahum sigi maming se Khurai hekul makong Gandhi primary school hai ba ma Khurai hekul makong primary school hai ba ma Khurai hekul makong junior high school sida ama to onjan khabani adudi ujik lai ba school classroom se junior high school ground da sabiyu hai bada asu yamna sawya desi karigino aina Khurai MLA na oza headmaster ga convener isama kada MLA masama ngangak pani adra koi kai dana koi halaki adubu masi Khurai MLA di hujiki classroom ani saba se sadri ai hauna foundation haudri ai di hauna Khurai MLA tum tingai adu convener isama su MLA unab sabas ai amma sale dai ta se committee gi convener oi bani na ai na sale sapasida moigi club ki angang singsigi wasidi school sabia roi aikoi ni school ground oigani junior high school da classroom sabia roi junior high school sigi sorok ki wang bada leidiba komido primary school sida sao hai bisi moi friends club ki angang singsiga adegi moigi mara pai bi singsigna adum thingbani adi khoi di thingabani na MLA so we kau thajara isamak salaga Khurai MLA na laaga sagna pham damtang zatpiyu mafam takpiyu moi club ki angang singsiga ikoi ningai sangdana ba pamde moi se thoi dara si am ngangi adu school sida tami ba satra sidi sumne gi pangan ba chang tani tami se tem sam ta tamde adubu tamdra ko school om se punjal labani na aina convener am oina sahi om convener ina propose school se mutana bai ya mar hona jai satra laina ba school mutana hona jai adu aingonda oina moina mi thoi adi school si mutlam de ai matagum koi friends club ki angang sing chen aingon yam longai te MLA una ba moi chat wai bosu moi chat libra chat tabra bi khangde hoji junior high school ni ground da wal classroom se sabiba junior high school se ran tawraga leiba ai gi sa tami banina lai kai gi sa tam banina school se mutaba sokar pe school amai bedu gardel singa committee management ki convener aiga committee meam ga ozaga ama toina koi makha tan sat thajarga leige Khurai MLA na hujik thoiba ramsi ama toina janraga hujiki junior high school se antawraga makha tan LEIHANBIYU sini do aden school si da laaga school si gi classroom sari bitika darsi oza hetaina convener aina hangba matamda oza hen hai bema school si gi tikada oilumi sidi lai pa kanguni aduna sigi marakta nang jawjan ga no klai pai ba sangata bai ba sidi hajade
ana oza hai master yungan tammi aja ina oza he tai oza school sida lakpa thabuk thoram sidi committee ko engsan gadabani convener id daita am oidibani na tikadar kai ka masak khangning hai bada oza hai master sina adugi damak tanang na hena loksalunu adu mai kulai pai kanguni ni LP kanguni adu ganang sangga tauruna hai rakheba oza hai master